ช่วยกินอะไรอย่างนี้ไอ้มาจีนเอาเขียนตั้งกันผิวไหมอ่ะतलिब सही असिगी नवेंबर की तांग 13 दा जिरीबाम डिस्ट्रिक्ट की बोरोबेगा सब डिवीजन की मनुंग चना लैरिबा बोरोबेगा पुलिस स्टेशन दा कोई कुकी जो मार मिलिटेंट सिग्नल अफबा मखल की खुसुकलाई क्या पुरुन लालगा नुमै कापसिलंबा अमदि बोम कापसिलंदना याम चावना लंदाखिबा अदुगा हारिबा नुमित अदुमकदा जगवादो कारोंगदा लैबा मैतै की युम अमदि दुकान कया मै थादुलंबा तनातना पिकपा अंगांग यावना फादना पुकिबा मियोय तरुक अदु तमथिना हातोक्तना बराक तुरिला थादरखिबा हारिबा थवंग असिबु मयामदा खोइरांग खैसावनबा अमदि मियामदा पेंदबा किया फाउनखि अदुगा हाइरिबा जक्वादो कारोंग थोखिबा थौदोक अदुदा कुकी जो मार मिलिटेंट सिंगना नोमै कापसनबा अमदि मै थाबदा मियोय अनि लैखिदे अदुगा हौजिक हौजिक आइहागना लैरिबा मफम असिना जिरिबामगी बबुपरादा लैरिबा जिरिबाम हायर सेकेंडरी स्कूल दनी हाइरिबा स्कूल से हांगबा रिलीफ पियमदा लैरिबा जिरिबामगी जक्वादो कारोंग थोखिबा थौदोक अदुदा हक्थेंगना सिनिंग चिता हिंगौरबा मियोय अमगा उनदना वाई साबिगी तंजादु लौजगे अबुंग लाने थौदोकसे कमायना थोखिबनो चवांगना अखोई बाबुंग वई मतमदो कदौरगा लेमिनरम हामदा ꯑꯩꯗꯤꯀꯣ ꯃꯥꯅ ꯕꯥꯔꯦꯅ ꯁꯤꯡꯒꯔ ꯈꯥꯏꯕꯤꯌꯨ ꯍꯥꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯃꯥꯡꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯩꯁꯨ ꯃꯣꯏꯗ ꯑꯗꯨꯋꯥꯏ ꯆꯠꯂꯦ ꯑꯗꯩ ꯃꯥꯁꯨ ꯄꯣꯊꯥꯖ ꯇꯧꯅ ꯃꯥꯁꯨ ꯃꯣꯏ ꯑꯅꯤ ꯄꯣꯊꯥꯖ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯩ ꯆꯠꯂꯦ ꯑꯩ ꯁꯤꯡꯗꯣ ꯃꯥꯏ ꯀꯩꯅꯣꯗꯣ ꯊꯝꯃꯒ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯊꯣꯡ ꯑꯃꯗ ꯑꯩꯅ ꯇꯧꯕꯅ ꯐꯝꯃꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯅꯦꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯁꯔꯨꯛꯇꯨꯒ ꯃꯣꯏ ꯀꯥꯡꯕꯨꯁꯤꯡꯁꯦ ꯄꯥꯏꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯍꯣꯏꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒ꯭ꯋꯥꯗꯣ ꯀꯥꯔꯣꯡꯒꯤ ꯗꯨꯀꯥꯟ ꯑꯣꯏꯗꯣ ꯂꯩꯃꯤꯟꯅꯔꯝꯃꯤꯁꯦ ꯗꯨꯀꯥꯟ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯃꯤꯟꯅꯔꯝꯃꯤꯁꯦ ꯄꯥꯕꯨꯡ ꯔꯥꯖꯀꯨꯃꯥꯔ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯥꯔꯦꯜ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯥꯏꯕꯨꯡ ꯀꯦꯁꯣꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯨꯝꯃꯤꯅꯦ ꯑꯩꯈꯣই ꯍꯤꯞꯄꯒ ꯏꯐꯥꯎꯝꯗ ꯍꯤꯞꯅꯔꯦꯕꯅ ꯍꯤꯞꯄꯤꯕꯅꯦꯕ ꯁꯥꯂꯧ ꯀꯥꯡꯕꯨꯁꯤꯅ ꯂꯥꯛꯑꯒ ꯊꯣꯡ ꯅꯪ ꯊꯣꯡꯁꯦ ꯀꯞꯈꯥꯏꯒꯦ ꯇꯧꯕꯅꯦꯕ ꯃꯣꯏꯁꯦ ꯄꯥꯕꯨꯡ ꯀꯩꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯑꯩꯅ ꯃꯤꯠꯇ ꯎꯕꯗ ꯑꯣꯇꯣꯗ ꯂꯥꯛꯑꯦ ꯑꯣꯇꯣꯗ ꯂꯥꯛꯏ ꯃꯣꯏ ꯃꯤ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯏꯐꯝ ꯐꯤꯡꯒꯅꯤ ꯍꯥꯏꯕ ꯅꯍꯥꯔꯣꯜ ꯂꯥꯛꯑꯦ ꯁꯥꯂꯧ ꯀꯥꯡꯕꯨ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯛꯄꯒ ꯊꯣꯡ ꯀꯥꯎꯕ ꯍꯧꯔꯦ ꯃꯣꯏ ꯂꯥꯛꯄꯒ ꯃꯤꯌꯦꯡ ꯈꯛꯇꯅꯤ ꯎꯏꯗ ꯀꯌꯥꯝ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯀꯤꯃꯟꯗꯅꯀꯣ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯒ ꯃꯗꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯎꯞꯂꯦꯕꯅꯦ ꯎꯞꯄ ꯂꯩꯔꯦ ꯑꯍꯨꯝ ꯃꯈꯥ ꯁꯨꯃꯥꯏꯅ ꯄꯨꯡ ꯃꯈꯥꯗ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯥꯎꯔꯛꯑꯦꯕ ꯊꯣꯡꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯊꯣꯡꯗꯤ ꯀꯧꯈꯥꯏꯕ ꯉꯝꯗꯦ ꯉꯝꯗꯦ ꯑꯗꯩꯗꯤ ꯃꯩꯁꯨ ꯆꯠꯂꯦꯕ ꯃꯩ ꯆꯨꯕ ꯍꯧꯔꯦꯕ ꯃꯩ ꯆꯨ ꯍꯧꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯦ ꯃꯩ ꯆꯨꯔ ꯃꯇꯨꯡꯗ ꯅꯣꯡꯃꯩꯁꯨ ꯀꯥꯞꯁꯜꯂꯦꯕ ꯅꯣꯡꯃꯩꯁꯨ ꯀꯥꯞꯁꯜꯂꯛꯏꯅꯤ ꯑꯗꯩ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯊꯣꯛꯂꯛꯑꯦꯕ ꯄꯥꯛꯊꯔꯒ ꯃꯈꯥꯗ ꯄꯥꯛꯊꯅ ꯈꯔ ꯀꯩꯗꯧꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯥꯔꯦꯜ ꯑꯗꯨꯒ ꯃꯥꯏꯕꯨꯡ ꯀꯦꯁꯣꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯥꯛꯊꯔꯒ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯩꯅꯤ ꯑꯗꯨꯝ ꯄꯥꯛꯊꯃꯤꯟꯅꯔꯒ ꯆꯞ ꯂꯩꯕ ꯃꯥꯟꯅꯅ ꯑꯩꯅ ꯍꯦꯛ ꯃꯊꯤꯟꯗꯅꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯗꯨꯗ ꯂꯩꯕ CRPF ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯖꯀꯣꯗ ꯀꯥꯎꯟꯗ CRPFꯁꯦ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯁꯟꯇꯤ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯏꯗꯒꯤꯗꯤ ꯃꯩ ꯀꯟꯕ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯂꯥꯂꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯣꯏ ꯁꯥꯏꯗꯒꯤ ꯊꯤꯡꯕ ꯈꯣꯠꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯠ ꯍꯟꯕ ꯈꯣꯠꯄ ꯍꯥꯏꯐꯦꯠ ꯑꯗꯨꯒꯨꯝꯕꯗꯤ ꯎꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯎꯗ꯭ꯔꯦ ꯑꯩ ꯀꯩꯁꯨ ꯎꯗ꯭ꯔꯦ ꯑꯩ ꯀꯩꯝ ꯈꯪꯗ꯭ꯔꯦꯕ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯝ ꯆꯪꯉꯒ ꯑꯩ ꯀꯣꯝꯗꯨ ꯇꯨꯃꯤꯟ ꯇꯧꯔꯒ ꯀꯣꯝꯗꯨꯒ ꯑꯗꯨꯝ ꯆꯪꯉ ꯂꯩꯔꯦ ꯑꯗꯨꯒꯤ ꯊꯛꯇꯁꯨ ꯄꯀꯥꯞꯇ ꯁꯣꯟꯗ ꯀꯥꯞꯄꯦꯕ ꯃꯔꯨꯗꯣ ꯑꯣꯀꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯅ ꯉꯁꯤ ꯉꯁꯥꯏꯒꯤ ꯂꯥꯟ ꯐꯝꯕꯗ ꯌꯨꯝ ꯃꯩ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯃꯩ ꯊꯥꯕꯗꯨꯗ ꯃꯩ ꯆꯥꯛꯄ ꯃꯔꯛꯇꯨꯗ ꯃꯩꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯗꯨꯗꯤ ꯀꯃꯥꯏꯅ ꯍꯤꯡꯉꯛꯈꯤ ꯃꯗꯨꯗ ꯀꯃꯥꯏꯅ ꯂꯥꯟꯊꯣꯔꯛꯈꯤ ꯑꯗꯨ ꯄꯥꯎ ꯈꯤꯇꯪ ꯇꯝꯕꯤꯌꯨꯅꯦ ꯑꯩꯅ ꯂꯥꯡꯊꯣꯛꯏꯗꯨꯅꯦꯕ ꯃꯣꯏ ꯀꯩꯅꯣ ꯃꯩꯁꯥꯁꯦ ꯈꯥꯡ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯅꯤꯡꯒꯤ ꯊꯣꯡꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯍꯥꯡꯇꯣꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯛꯊꯔꯒ ꯑꯗꯩ ꯀꯣꯝꯗꯣ ꯆꯞ ꯆꯥꯅ ꯀꯣꯝ ꯐꯪꯕꯅꯦꯕ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯃꯩ ꯆꯥꯏꯕ ꯗꯨꯀꯥꯟꯁꯤꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯃ ꯄꯥꯜꯂꯦꯕ ꯃꯅꯤꯡꯉꯣꯟꯗ ꯀꯣꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯩ ꯄꯥꯛꯊꯔ ꯑꯗꯨ ꯑꯩꯅ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯕꯥꯔꯦꯜꯒ ꯀꯦꯁꯣꯒꯁꯦ ꯃꯥꯏꯕꯨꯡ ꯀꯦꯁꯣꯒꯁꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯗꯨꯀꯥꯟꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦꯕꯀꯣ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯣꯏ ꯑꯃꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯃꯗꯤ ꯊꯣꯛꯂꯛꯏ ꯀꯔꯝꯕ ꯃꯇꯝꯗ ꯃꯣꯏ ꯄꯨꯂꯤꯁ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏꯕꯨ ꯆꯦꯛ ꯇꯧ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯗꯨꯝ ꯀꯩꯁꯣꯗꯤ ꯊꯣꯛꯑꯒ ꯎ ꯐꯪꯉꯦꯕ ꯃꯔꯨ ꯄꯥꯜꯂꯤ ꯍꯣꯏ ꯃꯈꯣꯏꯅꯤꯕꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯕꯛꯇꯣ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯄꯥꯕꯨꯡꯅ ꯉꯁꯥꯏꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯉꯁꯥꯏꯒꯤ ꯃꯩ ꯊꯥꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯄꯥꯕꯨꯡꯒꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯏꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛꯇ ꯈꯨꯠꯇ ꯈꯣꯡꯗ ꯅꯥꯀꯣꯡꯗ ꯀꯩꯗ ꯃꯌꯥꯝ ꯁꯣꯛꯄꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯂꯥꯏꯌꯦꯡ ꯆꯠꯊꯕꯁꯦ
ꯄꯥꯕꯨꯡ ꯑꯁꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯥꯏꯌꯦꯡ ꯆꯠꯊꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏ CRPꯁꯤꯡꯅꯅꯦ CRPꯁꯤꯡꯅ ꯃꯣꯏ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯈꯔ ꯄꯤꯔꯦ ꯚꯤꯇꯥꯃꯤꯟ ꯀꯩꯀꯥ ꯈꯔ ꯄꯤꯌꯦꯕ ꯑꯗꯨ ꯑꯗꯨꯝ ꯂꯥꯏꯌꯦꯡ ꯃꯣꯂꯣꯝ ꯀꯩꯀꯥ ꯄꯤꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯦꯕ ꯇꯞ ꯇꯞꯅ ꯐꯔꯛꯏꯅꯦꯕ ꯕꯣꯝ ꯀꯩꯅ ꯇꯦꯕ꯭ꯂꯦꯠ ꯄꯤꯌꯦꯕ ꯑꯣꯀꯦ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯖꯒ꯭ꯋꯥꯗꯨ ꯀꯥꯡꯕꯨꯗ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯒ ꯖꯒ꯭ꯋꯥꯗꯨ ꯀꯥꯡꯕꯨꯁꯤꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯊꯥ ꯅꯤꯄꯥꯟꯒꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏ ꯃꯌꯥꯝ ꯐꯥꯔꯒ ꯄꯨꯈꯤꯕꯁꯦ ꯃꯣꯏꯁꯤꯡꯗꯣ ꯀꯌꯥꯝ ꯂꯥꯞꯅꯗꯤ ꯂꯩ ꯂꯥꯞꯄ ꯌꯥꯝꯅ ꯂꯥꯞꯄꯦꯗ ꯑꯁꯤꯗ ꯂꯩꯔꯗꯅ ꯅꯛꯅꯔꯦꯕꯀꯣ ꯑꯗꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯅꯦꯕ ꯑꯗꯩ ꯑꯣꯜ ꯔꯥꯎꯟ ꯗꯨꯀꯥꯟ ꯉꯥꯛꯇꯅꯤꯅꯦ ꯗꯨꯀꯥꯟ ꯄꯔꯦꯡ ꯁꯥꯡ ꯗꯨꯀꯥꯟꯅꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯥꯔ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯇꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯉꯥꯡ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯟꯗꯣ ꯇꯥꯏꯌꯦꯕ ꯀꯞꯄꯦꯕ ꯀꯞꯄꯦꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯇꯕꯅ ꯃꯄꯥꯟꯗ ꯊꯣꯛꯇꯕꯅ ꯎꯐꯪꯗꯦꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗ ꯀꯞꯄꯦꯕ ꯑꯗꯨ ꯈꯛꯇ ꯇꯥꯍꯧꯏ ꯑꯇꯩꯗꯤ ꯇꯥꯗꯦ ꯑꯗꯨ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯕꯣꯔꯕꯦꯒꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯄꯥꯕꯨꯡꯁꯦ ꯑꯗꯨꯗ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯡꯉꯥꯜꯂ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯀꯣꯝꯗ ꯂꯨꯝꯃ ꯂꯩꯔꯕ ꯃꯇꯨꯡꯗꯀꯣ ꯃꯣꯏ ꯂꯥꯛꯑꯦꯕ ꯂꯧꯕ ꯂꯥꯛꯑꯦꯕ ꯃꯣꯏ ꯆꯦꯛ ꯇꯧ ꯂꯥꯛꯑꯦꯕ ꯄꯨꯂꯤꯁꯁꯤꯡꯅ CRPF-ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯩꯗꯅꯅꯦ ꯃꯣꯏꯁꯨ ꯂꯥꯛꯑꯦꯕ ꯃꯣꯏ ꯊꯤꯕ ꯂꯥꯛꯑꯦꯕ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯗꯨꯅꯤ ꯅꯨꯡꯗꯥꯡꯗꯨꯗ ꯑꯗꯨꯒ ꯄꯥꯕꯨꯡꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯆꯠꯂꯦꯕ ꯑꯩ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯃꯣꯏ ꯒꯥꯔꯤꯗꯣ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯇꯣꯡꯉꯒ ꯃꯇꯝꯗꯨ ꯏꯁꯥ ꯃꯩ ꯆꯥꯛꯄꯗ ꯆꯠꯄ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯍꯣꯏ ꯆꯠꯄꯕꯨꯗꯤ ꯉꯝꯃꯤ ꯑꯗꯨꯝ ꯏꯁꯥꯕꯨꯗꯤ ꯑꯗꯨꯝ ꯁꯥꯏꯗꯅ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯍꯟꯗꯛ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯃꯤꯑꯣꯏ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯈꯤꯕ ꯑꯗꯨꯗ ꯇꯦꯂꯦꯝ ꯊꯣꯏꯕꯤꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯀ ꯎꯅꯗꯨꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯂꯨꯖꯕ ꯀꯥꯔꯛꯄ ꯃꯣꯏ ꯑꯣꯇꯣꯗꯩ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯏꯕ ꯑꯗꯣ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅꯦ ꯅꯪꯒ ꯀꯅꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯩꯒ ꯁꯅꯥꯒ ꯁꯅꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯊꯪꯅꯕ ꯑꯗꯨꯒ ꯂꯩꯕꯁꯦ ꯅꯣꯏ ꯃꯃꯥꯒ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ꯭ꯔꯕ ꯂꯩꯔꯦ ꯃꯅꯨꯡꯗ ꯆꯪꯉꯦꯕ ꯂꯨꯖꯔ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂꯒ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕ ꯏꯃꯨꯡꯗ ꯑꯗꯩ ꯃꯣꯏꯅ ꯑꯣꯇꯣꯗꯩ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯕꯒ ꯊꯣꯡ ꯊꯤꯡꯉꯦꯕ ꯊꯣꯡꯗꯣ ꯊꯤꯡꯕꯒ ꯑꯗꯒꯤ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯄꯅꯦꯕ ꯃꯅꯨꯡꯗ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯒꯤ ꯃꯣꯏꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯌꯨꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯨꯕꯣ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯆꯆꯥꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯦ ꯑꯩꯈꯣꯏ ꯆꯥꯅꯦ ꯂꯣꯏꯅ ꯂꯩꯕ ꯑꯩꯁꯨ ꯂꯩꯕ ꯃꯅꯨꯡꯗ ꯅꯍꯥꯟ ꯃꯣꯏ ꯐꯥꯈꯤꯕ ꯃꯣꯏ 6ꯃꯛ ꯑꯗꯨꯗ ꯂꯩꯌꯦꯕ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯌꯦꯕ ꯑꯣꯀꯦ ꯑꯗꯩꯗꯤ ꯑꯩ ꯂꯩꯕꯗꯨꯒ ꯀꯪꯒꯔ ꯆꯪꯉ ꯂꯣꯠꯂꯦꯕ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦꯅ ꯑꯗꯒꯤ ꯃꯣꯏ ꯃꯤ 2 ꯆꯪꯉ ꯊꯣꯡ ꯀꯥꯎꯊꯔꯦ ꯊꯣꯡ ꯀꯥꯎꯊꯔ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯥꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅ ꯊꯣꯛꯂꯛꯄꯗꯨꯒ ꯑꯩꯅ ꯃꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗ꯭ꯔꯤꯕ ꯁꯥꯟꯅ ꯏꯜꯂꯨꯏꯕ ꯑꯗꯩ ꯅꯪꯅ ꯏꯜꯂꯨꯕ ꯏꯜꯂꯨꯕꯗꯨꯒ ꯀꯩꯅꯣꯅ ꯃꯣꯏꯒꯤ ꯕꯠꯇꯣ ꯑꯗꯨꯗꯨꯅ ꯁꯨꯖꯜꯂꯛꯏꯕ ꯁꯥꯏꯗ ꯁꯨꯕ ꯅꯪ ꯁꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯣꯛꯑꯦ ꯏ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤꯁꯨ ꯑꯃꯨꯛ ꯆꯥꯎꯅ ꯄꯣꯝꯃꯝꯃꯦ ꯌꯥꯒꯨꯝꯕ ꯇꯦꯛꯄ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯌꯥꯗꯤ ꯇꯦꯛꯈꯤ ꯑꯗꯒꯤ ꯌꯥꯝ ꯇꯦꯛꯑꯦꯕ ꯑꯗꯒꯤ ꯗꯣꯛꯇꯔꯗ ꯁꯦꯝꯃꯤ ꯑꯗꯒꯤ ꯃꯃꯥ ꯍꯣꯏꯗ ꯄꯨꯔ ꯆꯠꯈꯔꯦ ꯃꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯅꯣꯏ ꯕꯣꯕꯣꯛꯅꯦꯀꯣ ꯑꯣꯇꯣꯗ ꯄꯨꯔ ꯆꯠꯈꯔꯦ ꯑꯗꯩ ꯅꯨꯄꯤꯁꯨ ꯂꯥꯛꯏ ꯃꯣꯏꯁꯦ ꯃꯤ ꯆꯥꯎꯔꯥꯛꯅ ꯈꯔꯕꯨꯗꯤ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯀꯩ ꯇꯧꯏ ꯃꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯒ꯭ꯌꯥꯁꯀꯤ ꯕꯣꯇꯜꯗꯣ ꯑꯗꯨ ꯊꯥꯔꯒ ꯂꯪꯖꯜꯂꯤ ꯅꯨꯄꯤ ꯀꯌꯥꯃꯨꯛꯇꯤ ꯂꯥꯛꯏ ꯃꯣꯏꯁꯦ ꯅꯨꯄꯤ 10ꯃꯨꯛꯁꯨ ꯂꯥꯛꯏ 10ꯃꯨꯛ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯄꯨꯟꯅ ꯃꯣꯏ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯗꯨꯀꯥꯟꯁꯤꯡ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯥꯟꯊꯣꯛꯑꯣꯏꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯍꯥꯏꯗꯤ ꯃꯣꯏꯗ ꯏꯟꯊꯣꯛꯑꯝꯃꯒ ꯅꯪ ꯆꯦꯜꯂꯛꯑꯦꯕ ꯑꯗꯒꯤ ꯑꯩꯅ ꯆꯦꯟꯕ ꯀꯥꯟꯗꯨꯒ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯂꯥꯏꯕꯛ ꯐꯕꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯃꯣꯏ ꯃꯤ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛꯇꯤ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯍꯀꯨꯟ ꯂꯩꯕꯗꯣ ꯑꯗꯣꯝ ꯂꯣꯝꯗꯩꯁꯨ ꯃꯣꯏ ꯑꯣꯇꯣ ꯑꯃ ꯂꯥꯛꯑꯦ ꯑꯗꯩ ꯕꯖꯥꯔ ꯂꯣꯝꯗꯩꯁꯨ ꯑꯣꯇꯣ ꯑꯃ ꯂꯥꯛꯑꯦ ꯑꯗꯩ ꯃꯈꯣꯡꯅꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯔꯣꯁꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 14 years ꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥꯒ ꯅꯪꯒꯤ ꯏꯆꯟꯒꯅꯦꯕ ꯅꯍꯥꯟ ꯃꯣꯏꯅ ꯐꯥꯕꯗ ꯌꯥꯎꯕꯗ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯁꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯑꯃꯗꯤ ꯏꯆꯟ ꯐꯥꯗꯨꯅ ꯑꯃꯗꯤ ꯃꯣꯏ ꯃꯤ 6 ꯐꯥꯔꯒ ꯍꯥꯠꯂꯒ ꯊꯥꯗꯔꯦ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯥꯗꯈ꯭ꯔ ꯃꯇꯨꯡꯗ
ꯉꯁꯥꯏꯒꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯍꯧꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯇꯧꯕ ꯅꯪ ꯆꯦꯜꯍꯧꯔꯤꯅꯦꯕ ꯑꯗꯣ ꯅꯪ ꯆꯦꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨ CRPF ꯂꯩꯀꯣ ꯑꯗꯨꯒ ꯈꯔ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯩ BDF ꯂꯩ ꯑꯗꯩ IRBꯁꯤꯡ ꯂꯩꯀꯣ ꯃꯣꯏꯗ ꯄꯥꯎ ꯇꯝꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯐꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯝꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯗ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣ ꯅꯪꯍꯧꯗꯕ ꯀꯟꯕꯗ ꯅꯪꯍꯧꯗꯕ ꯀꯟꯕꯅ ꯍꯧꯈ꯭ꯔꯦꯕ ꯃꯣꯏꯁꯨ ꯀꯥꯞꯅꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯥꯞꯅꯔꯦ ꯑꯗꯨꯗꯒꯤ ꯁꯣꯝ ꯁꯥꯏꯠ ꯃꯒꯩ ꯂꯣꯟꯗꯁꯨ ꯀꯥꯞꯅꯔꯦ ꯑꯗꯨꯒꯤ ꯀꯟꯕ ꯅꯪꯍꯧꯗꯕ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯒꯤ ꯖꯒ꯭ꯋꯥꯗꯣ ꯀꯥꯔꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ CRPF ꯈꯔ ꯁꯪꯉꯒ ꯂꯩꯕꯅꯀꯣ ꯃꯣꯏ CRPꯅꯗꯤ ꯍꯥꯏ ꯇꯧꯒꯅꯨꯅ ꯇꯧꯒꯅꯨ ꯍꯥꯏꯌꯦꯕ ꯃꯣꯏꯅꯗꯩ ꯃꯤꯇꯩ ꯍꯥꯠꯀꯅꯤ ꯇꯨꯝꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯔꯛꯄꯒꯤ ꯑꯗꯣ ꯃꯣꯏꯅ ꯃꯩ ꯊꯥꯔꯛꯄ ꯑꯗꯣ CRPF ꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯃꯨꯛꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯤꯡꯕ ꯈꯣꯠꯄ ꯃꯨꯛꯅꯔꯛꯄꯗꯨꯒꯅꯦ ꯀꯨꯀꯤꯅ ꯃꯩ ꯊꯥꯔꯛꯄꯒ ꯃꯩ ꯅꯨꯄꯤ ꯀꯩꯀꯥꯅ ꯃꯩ ꯊꯥꯔꯛꯄꯗꯨꯒ ꯑꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯑꯗꯨꯒ ꯅꯣꯡꯃꯩꯁꯦ ꯀꯗꯣꯝꯗ ꯀꯥꯞꯄꯤꯅꯣ ꯀꯨꯀꯤꯗ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯁ꯭ꯋꯥꯏꯗ ꯄꯥꯟꯕꯗ ꯀꯨꯀꯤꯗ ꯍꯧꯖꯤꯛꯀꯤ CRPFꯅ ꯀꯥꯞꯄꯗ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯆꯦꯟꯅꯕꯁꯤꯡꯁꯦꯀꯣ ꯃꯥꯏꯀꯩꯗꯕꯨꯗꯤ ꯍꯧꯖꯤꯛ ꯐꯥꯅꯕ ꯈꯣꯠꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕꯁꯦ ꯏꯅꯥꯎ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯑꯩ ꯐꯥꯍꯟꯅꯤꯡꯉꯦꯕ ꯐꯥꯍꯜꯂꯒ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕ꯭ꯔꯥ ꯆꯩꯔꯥꯛꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯠꯇꯣꯛꯅꯤꯡꯉꯤ ꯇꯤ ꯊꯣꯏꯕꯤ ꯗꯦꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯤ ꯊꯥꯖꯃꯟꯕꯤ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀꯨꯀꯤꯖꯣꯔ ꯃꯥꯔ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯇꯦꯂꯦꯝ ꯎꯇꯝꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯅ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯕꯥꯔꯣꯗꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯗꯨꯕꯥꯏꯗꯤ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯇꯥꯡ 18 ꯁꯤꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯅ ꯄꯨꯡ 1 ꯄꯨꯡ 2 ꯄꯨꯡ 3 ꯄꯨꯡ 4 ꯄꯨꯡ 5 ꯄꯨꯡ 6 ꯐꯥꯎ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯈꯔꯦ ꯅꯣꯡꯉꯥꯜꯂꯒ ꯇꯥꯏ 6ꯁꯦ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯠꯇ ꯊꯥꯗꯣꯔꯛꯄ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯊꯪꯗ ꯑꯩꯅ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤꯗꯩ ꯑꯩꯈꯣꯏ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯃꯄꯨꯅ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯒ ꯚꯔꯥ ꯄꯤꯒꯦ ꯍꯥꯏꯅ ꯚꯔꯥ ꯄꯤꯔꯦ ꯑꯗꯣ ꯚꯔꯥꯗꯣ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯂꯥꯛꯑꯒ ꯑꯩꯅ ꯁꯤꯒ ꯌꯧꯔꯦ ꯁꯤ ꯌꯧꯔꯒ ꯇꯥꯃꯣꯁꯤ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯗ ꯀꯩ ꯊꯕꯛ ꯁꯨꯅꯣ ꯑꯩ ꯀꯩꯅꯣꯒꯤ ꯕꯤꯜꯗꯤꯡꯒꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯑꯉꯥꯡ ꯄꯨꯟꯅ ꯀꯌꯥ ꯑꯣꯏꯕ ꯑꯩꯗꯤ ꯑꯉꯥꯡ 3 ꯈꯛꯇꯅꯤ ꯑꯩꯒ ꯅꯨꯄꯤꯒ ꯑꯣꯏꯔ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯂꯩꯈꯤꯗ꯭ꯔꯁꯤꯅ ꯀꯌꯥ ꯁꯨꯕꯗꯨꯅ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯑꯗꯨꯒ ꯃꯃꯥꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯅꯤꯁꯤꯅ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯩꯍꯧꯔꯤꯗꯨꯅ ꯅꯨꯄꯥ 2 ꯂꯩꯔꯦ ꯑꯍꯟꯁꯤꯅ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯇꯝꯃꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯀ꯭ꯂꯥꯁ 6 ꯇꯝꯃꯦ ꯔꯣꯁꯟ ꯁꯤꯡ ꯌꯥꯏꯃꯁꯤꯅ ꯃꯉꯥꯟ ꯁꯤꯡ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ ꯇꯝꯃꯦ ꯀ꯭ꯂꯥꯁ 5 ꯑꯗꯨꯒ ꯑꯇꯣꯟꯕꯤ ꯂꯩꯒꯗꯕꯁꯤꯅ ꯀ꯭ꯂꯥꯁ ꯀꯌꯥꯃꯨꯛ mana thajaman bi sina class 2 ꯀ꯭ꯂꯥꯁ 2 ꯇꯝꯃꯦꯕꯀꯣ ꯑꯗꯣ ꯇꯥꯃꯣꯅ ꯉꯁꯥꯏꯒꯤ ꯇꯥꯃꯣꯒꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯡꯈꯤꯕ ꯃꯇꯝ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯇꯥꯃꯣꯒꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯇꯥꯃꯣꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯍꯤꯡꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯨꯝꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯂꯩꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯗꯤ ꯑꯩ ꯊꯥꯖꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯣꯏ ꯁꯤꯔꯒ ꯇꯥꯎꯔꯒ ꯀꯩꯊꯪꯗ ꯃꯣꯏꯅ ꯁꯤꯜꯆꯔꯒꯤ ꯒꯨꯡꯒꯨꯜ ꯃꯦꯗꯤꯀꯦꯜꯗꯣ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯗꯨꯒ ꯑꯁꯤꯕ 3 ꯐꯥꯔꯁꯇ ꯐꯪꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯅꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯉꯥꯡ ꯄꯤꯛꯁꯛ ꯄꯤꯛꯄꯗꯣ ꯑꯗꯨꯝ ꯑꯗꯨꯒ ꯃꯣꯏ 3 ꯍꯥꯟꯅ ꯐꯪꯉꯦ ꯑꯗꯨꯒ ꯀꯩꯊꯪꯗ ꯃꯣꯏ ꯏꯅꯦꯝꯕꯣꯛꯀ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯃꯒ ꯑꯗꯨꯒ ꯀꯩꯊꯪꯗ ꯐꯪꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥꯅ ꯀꯣꯟꯅ ꯐꯪꯕ ꯂꯥꯁꯇ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ JSC ꯁꯦꯝꯗꯨꯅ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯦ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯐꯥꯈꯤꯕ ꯊꯧꯑꯣꯡꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ JSCꯒ ꯑꯃꯗꯤ ꯃꯔꯨꯑꯣꯏꯒ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯈꯔ ꯄꯨꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯣꯔꯃꯦꯟꯅ
ꯑꯩꯈꯣꯏꯒꯤ JCM ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯤꯕ ꯊꯥꯖꯕꯁꯦ ꯀꯗꯥꯏ ꯐꯥꯎꯗ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯗꯥꯏ ꯐꯥꯎꯗ ꯐꯪꯉꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔꯁꯨ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡ ꯊꯨꯡꯖꯗꯦ ꯑꯩꯕꯨ ꯃꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯅꯤꯡ ꯊꯨꯡꯒꯗꯕꯅꯤ ꯃꯣꯏ ꯐꯅ ꯄꯩꯁꯥ ꯄꯤꯔꯁꯨ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯈꯤꯗꯕꯅꯤꯅ ꯂꯩꯈꯤꯗꯕꯅꯤꯅ ꯃꯩꯆꯥꯛꯇꯣ ꯄꯩꯁꯥꯗꯨꯅ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ NIA ꯗ ꯁꯤꯟꯅꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯕꯦꯒꯥ ꯕꯣꯔꯕꯦꯒꯥ ꯁꯕ ꯗꯤꯕꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯅꯁꯨ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯆꯦꯟꯅꯕꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎ ꯐꯥꯕ ꯉꯝꯗꯕꯁꯦ ꯌꯦꯁ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯥꯕ ꯉꯝꯗꯕꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯐꯥꯎꯏ ꯍꯧꯖꯤꯛ ꯍꯥꯏꯕꯕꯨ ꯒꯣꯔꯃꯦꯟꯅ ꯐꯥꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯖꯩ ꯑꯗꯨ ꯃꯣꯏꯅ ꯊꯧ ꯁꯥꯕꯤꯗꯕꯅꯤꯅ ꯃꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯈꯤꯗꯕꯗꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯔꯦ ꯀꯞꯄꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯍꯥꯠ ꯇꯞꯄ ꯃꯤꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯄꯤꯔ ꯐꯪꯉꯒ ꯀꯩꯗꯧꯅꯤ ꯎꯕꯒ ꯀꯞꯄꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯛꯄ ꯐꯤꯕꯝꯗꯣ ꯁꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨ ꯂꯋꯥꯏ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯃꯈꯨꯠꯁꯦ ꯖꯦꯠ ꯊꯪꯕꯩꯁꯦ ꯁꯤ ꯖꯥꯟꯊꯔꯒ ꯂꯩꯕꯅꯤ ꯇꯠꯇꯔꯦ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯁꯦꯠꯂꯝꯃꯦ ꯁꯤꯗ ꯃꯈꯨꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯐꯪꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯔꯒ ꯁꯨꯃꯥꯏ ꯂꯣꯡꯉꯒ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯍꯨꯝꯗꯣ ꯎꯕꯒ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯀꯞꯄꯅꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤ ꯁꯣꯛꯂꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯨꯒ ꯑꯩ ꯀꯞꯄꯦ ꯑꯗꯨꯒ ꯑꯩ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯒꯗꯤ ꯑꯩ ꯂꯥꯛꯑꯦ ꯃꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨꯒ ꯆꯠꯂꯨꯔꯦ ꯄꯨꯂꯤꯁ ꯀꯥꯡꯕꯨꯒ ꯇꯧꯔꯒ ꯆꯠꯂꯨꯔꯒ ꯑꯗꯨꯒ ꯌꯦꯡꯉꯒ ꯍꯜꯂꯛꯑꯦ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯣꯡꯗꯣꯛꯏ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯗ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯄꯥꯎꯗꯝꯅꯈꯤ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯒꯠꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯆꯠꯊꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯐꯒꯠꯄ ꯉꯝꯗꯕꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 6 ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯍꯥꯠꯄ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯍꯤꯖꯝ ꯕꯤꯀꯝꯖꯤꯠ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ